Kokomina ngasidagi hauna October 13 fawa khongjang kaya leptana sangsinaba lauthokraba matungda ngasi ahanba numita poirei leimarol apunba mairapaibi Manipurna sinduna Khuyathong crossing da miyamgi oiba wakat mifam ama pangthokrai. Miyamgi khongjang asibu sawaladuna Johnson Higher Secondary School gi mahiroi singnasu school gi gate ta tholaktuna kholau kya lauki. Kokomi gi meeting makhada nupi sama samadi konung leikai youth development club na mapung oiba thodang lauduna maikai adom gi miyam nasu wangkhai konung leikai da khongjang sangsinki. Fumlo da su all fumlo nupi loop amade Maitraba club na sinduna wakat mifam chathaki pendaba kholau kaya lauki. Lamangdong apunba nupi loop Lamangdong Ima Kaithil Development Committee na su Kokomi gi meeting makhada Bisempur Bazar da khongjang sangsinki. Khongjang aduda Kaithil fambi ima singna ngasi nongmagi oiba sintha leptuna saruk yakhi. Miyamgi khudongchanabagidama quick service vehicle ama lamjingba motors na thambasi yamna fai haina District Transport Officer DTO Imphal East Simon Kaising na phongdokrei. Kuntra humdoirak shuba Manipur University Inter College Youth Festival 2018 ngasi Manipur University ki Centenary Hall da Administrator General Singh na hodokrai. Development and Protection United Voluntary Organization Nambol amade Nambol apunba nupi lupna mayai kaban nisagi mayokta sangsilakpa khongjang gi saruk ama oina Nambol gi tongan mamafam kayadagi fagalakpa yungau liter chanirom mai thaduna manghankrei. Thawal Police na alada amade Anjuman gi thomi singi matenga loinana ngarang numidang pung 10 rom tarakpa aduwaida drug chaba amade yonba miyoi ahumga konana yamlaba drug ki polam sing fagatkrei. Amoromda ngarang numidang pung 8 makhairom taba matamda Yumkhaibam Athletic Development Association yada Khergao Yumkhaibam Imphal East ki thomi singna kairao auto parking da chathakiba thiba humba ki thabakta miyoi ama SP tablet piece chamaga nifu amade number 4 gram mangaga konana fagat pangamkhrei. Akang naba pau fangbadagi Imphal East Commando amadi taruk shuba Assam Rifles ki apunba kangbu amana Khurai Ningthobungda leiba Olpam manangtagi Aina thingkraba pripa ki miyoi ama fare. Fadok matam loraduna Rajasthan Police na Myanmar Authority da sinanabagidamakta Moreda purakhiba Rohingya Muslim ama Certificate of Identity yaroktavadagi Myanmar Immigration Officials singna low haiba yarakhidrei. Iraipak Supermarket haina mingthonba grocery dukan ama ngasi Kekru Park North AOC da hangdokrei. Ngasi ayo pung 10 makhairom tarakpa duaida Sagolban Salam Laikai da laiba electric transformer ama khangawdana mai horakpadagi lamdam adom gi miyamna mipaiba poknakrei. Assam gi Hozai Civil District Headquarter Sankardev Nagar da laiba Srimanta Sankardev Krishi Vikas Kendra amadi Manipur Kala Krishi Kendra anina sintuna Maitai Nat ki oiba jagoi gi workshop ama pangthokrei. Mabukta thangna thilambadagi miyoi ama soktuna North AOC da leiba Ras Medicity da aruba fivam da laikanakrei. Thaudo aduda chenariba miyoi miyamna faraba matung Irinbung Police Station da sinakrei. Jiribam gi Uchathol da leiba New Life Academy School gi Kunhumdoi shuba Annual Sports Meet 2018 ngasi ayuktagi Mass Pass Contingent kayana saruk yaduna hongdokrei.